March faubagi manung da gari gi number singda Meitei Mayekna thadrabadi masa masana tekchak pujagadabani. Manipur da cheliba gari singna thenglaba da March faubagi manung da gari gi number sing Meitei Mayekna thadrabadi Meitei irol iek loina silon apun balup milan kanglei pakna lokolakpa thabakta masa masana tekchak pujagadabani haina lup asigi maikai dagi miyam da khanghalagli. Wafam asing passenger puriba gari singi parking da chatuna gari gi association sing aduna ngamgadaba numit faubagi manung da Meitei Mayekna chawna thananaba yana chepinabagi khongsata milalgi pautak loi sadokpam tomba mangang phongdokhibani sadokpam tombana makha taraduna milalgi maikai hana mamangdagi lauthokhibagi matung inna ngarang gari parking sing da chatuna association gi miyoi sing unaba chatpani association gi miyoi sing unaba matamda makoi gi maikai dagi soidana Meitei Mayekna number thargani haibagi thajaba sing pirakle masiga loinana gari sing aduna chalibalam adusu Meitei Mayekna thaviyo loinana lanai gi thongnariba gari masa singsu soidana Meitei Mayekna chawna thagadabani masida tharakta sing adudi masa masana tekchak pujagadabani lol mayek chawkhun ana bohona bada aikhoi pumna maki thodang yamna chawi aikhoi ne isagi mayek ase season na bohona bada amaga mateng pangminagadabani haina phongdoki